ꯇꯧꯔꯕꯗꯤ ꯇꯥꯔꯣꯏ ꯍꯥꯏꯕ ꯂꯩꯔꯕꯗꯤ ꯁꯔꯀꯥꯔꯒꯤ ꯃꯊꯛꯇ UCMꯅ ꯏꯍꯧ ꯍꯧꯒꯅꯤ ꯍꯥꯏꯅ UCMꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ अमदी चीफ मिनिस्टर एन बीरेन सिंहना अनिरक सुबा ओइना मणिपुर की चीफ मिनिस्टर ओइरकपदा हराउबा फोंदोकपा ओइना तराम ओकपगी थौरम अमा ngasi पांगथोखरे। खुरुमजरी दीपा शामुराइलाटपमना पुंग 9 मखाइगी पोनी न्यूज अपडेट पिजरी हौजिक पाउ संदोंना पिजरी। चयेत नदुना लैरिबा बॉर्डर पिलर 80 अमदी 81 की जगह किलोमीटर अमा हेना BRTF की मखादा फेंसिंग खाबगी थबक चथरमले हाइना UCM न फोंदोरकली। ngasi lamfelda leiba loop asigi office ta pangthokpa paugi mifam amada loop asigi president Joy Chandra Konthokjamna haikibada UCM na lisingani kumathoida chattuna yengsilubada Manipur gi jagada henjilli haiduna fencing khaba lephanki। मतंग असिदा मणिपुर की चीफ मिनिस्टर एन बीरेन अमदी एक्सटर्नल अफेयर्स मिनिस्टर RK रंजन गा UCM ना उनखी। डिस्प्यूट एरिया असि डिमार्केशन तौद्रिबा फाउबा थबक अमता चथहलोय हाइना थाजाबा पिरखिबनी अदुबु हंदक UCM की टीम अमना मफम अदुदा चटलुबा किलोमीटर अमा हेना फेंसिंग खंजिलगा लेरमले। खुदिमक असी ngak sengadoriba sarkarna karimata khangdrabara masagi ingkhol fauba sambal khaba ngamdrabara lengak ama oirabra matam amada chief minister N Biren na phongdokiba wafam sing thabak oina onthou hiramasida lengak na tumina leisinba yaroi miyam gi ihau laktri fauba tasinadabagi hainabi thadou chawkhatlaba matamni yariba makai ihau howdabida sarkarna masana khangna thabak torokpa ngaibani adubu manipur gi lamkhai asuk चाउना सिनर क्लब फाउबदा सेंटर ना लौखलकपा थबकनी हाइना येंगदुना तुमिना लेथोकपा हाइबसी मतिक चादबा लेंगाक अमगी मचतनी लेंगाक ना मियामगी खोंजंग ngaइबा तारबदी UCM ना चपचाना खोंजंग संसिनगनी। जून 10 फाउबगी मनुंगदा लेखाई अमा तानबा होनगदबनी अमदी मसीगी मतुंगदा सुरिबा थबक असि मखा चथबदा अथिंगबा थमगदबनी मदु नत्रबदी UCM ना खोंजंग हौरगनी हाइना फोंदोखी। महांगना मखा ताना हाइकिबदा मणिपुर की लम अमदी मणिपुर की मी अमता लेत्रबा मतमदा चीफ मिनिस्टर अमदी मिनिस्टर लेखिगद्रा इंडिया ना एक्स पॉलिसी की दमक म्यांमार गा मरुफ ओइनबगी दमक बॉर्डर असिदा नेगोशिएट तौबा यारोय। मणिपुर ना इंडिया दा तिल्लबा मतुंगदा रेंगुन एग्रीमेंट ता बेस तौरगा मणिपुर की लम डिमार्केशन तौगदबनी। BRTF की मखादा पाइखतलिबा थबक सिंग असि UCM नसु लेपनबा खंगलमखी। हौजिक मखा ताना लेंगाकना तोफम थोकपा थबक पाइखतलु अमदी ngasi tamlakliba appeal asina UCM gi aroiba appeal oigani haina फोंदोखी। इंडो म्यांमार बॉर्डर के असंग से 398 किलोमीटर ने 398 किलोमीटर सिदा तसेंग मकोइन फेंसिंग खागे हारगदी सेयन द मफम सु लेरिबा सेयन द मफम सिदा जिदा खाबियोबा अदुगा सेयन रिबा डिस्प्यूट एरिया से मालेंग मफम खुदि मक्ता सेयन रिबा जगह से तबक लेफाइ से मसी महौसागिनेबा मसीगी वांगबदा इंडिया गवर्नमेंट ना तौनिंग तौबा मखोइगी अपामबदा थबक चथबसे अखोइ यामना थमोइ चोइ मियांग मिउ सिलगा याबो ngमोइ इंडिया द मर्ज तौर मतुंग द रेगुन एग्रीमेंट द याउरिबा फुफम सिंगदो मदु डिमार्केशन तौबियो है सर्विस जनरल ऑफ इंडिया ना जुलाई की 2018 दा पिलर नंबर 81 सु यंगिरमे सयेन नै हाबिसे खंगगा चटकरबने सयेन नै हाबिसे खंगगा चटलगसु थबक ओइना ngasi फावबदो ओंथोक तब हाबिसे अखोइदे यामना नुंगाइतेबा मसी इंडिया की मियंग से करिनोबा ग्लोबलाइजेशन की मतम सिदा जापान दा अमेरिका थोक थबक अमरा से हौजी इम्फाल दा यौर मतुंगदा अखोइगी मणिपुर ने इंडिया दा तिंद्रिगे मांगी डॉक्यूमेंट सु लेरब अदुगा मणिपुर ने इंडिया दा तिल्लब मतुंगदा डॉक्यूमेंट सु चपचाना लेरब सिदा ngasi फावबदा थबक ओइना पांथोक तब हाबिसे मसी मियांगी इहो ngairibra मधु इहो नत्रगदी पिरोय हायरगदी अखोइ इहो तौगनेबा ngasi तौजरिबा अपील से अरोइबा अपील नेबा। तिपाई मुकी MLA बुरसांगलुर सनातेगा लोइनना मार फुरुक की तोंगान बा लुचिंगबा सिंगना चीफ मिनिस्टर एन बीरेन सिंगना अनिरक सुबा ओइना मणिपुर की चीफ मिनिस्टर ओइरकपदा हराउबा फोंदोकपा ओइना तरामना ओकपगी थौरम अमा ngasi चीफ मिनिस्टर की सेक्रेटरीट ता पांगथोखरे। थौरम अदुदा मार इनपुई मार वुमेन्स एसोसिएशन मार स्टूडेंट्स एसोसिएशन अमदी मार आर्टिस्ट एसोसिएशन ना चीफ मिनिस्टर एन बीरेन की लेंगाक असिबु फुरुप असिना थाजाबा गलोइनना थागतपा चे अमसु पिसनखे। फुरुप असिना गवर्नमेंट दा मपुंग फाना सगतकनी हाइना फोंदोखिबगा लोइनना फुरुप असिना लमदम असिदा तंगदु लेताबा अमदी चौखत थौरांगी थबक थौरम सिंगदसु सरुक यागनी हाइना फोंदोखि।
Chief Minister N. Biren Singh nasu furup asina thamliba thajaba asibu harauba fongdokpaga loinana lamdam asigi chawkhat khongthangda mai onsin haningbagi apambasu fongdokhi. Numit nini chufna chatharakpa Navsan Gulf ki manung channa ngasisu Congress Bhavan da khana nainabagi thauram ama pangthokre. Thauram aduda wa ngangladuna MPCC ki senior spokesperson Ningombam Bupenda Maitengna haikibada ngarang Udaipur dagi hauduna chatharkiba Navsan Gulf asiga mari lainana warep kaya ama lauki. Madugi manung channa Mandal Congress Committee ki jurisdiction amadi constitution ama finalize tauba MPCC ki oina Political Affairs Committee ama semnaba pass taukibaga loinana thapuroi punna tarataruk su khankhare loinana lakliba August ki tang mapandagi hauduna district khudingda kilometer humfutara sangba pat yatra ama chatpa hongnaba khanakibaga loinana Bharatna ningkha tamlakpa chahi humfutara surakpaga iroinana lakliba August ki tara da state headquarter da achoba program ama supangthoknaba sem sari haina fongdorakli mahakna makha taraduna pochai gi mamal atiyapakna wangkhalakliba amasung haugalakliba nahasingna thabak fangdabagi awaba kaya ama mayoknariba asi koknaba agitation program amasu paikhatkani hairi amadi assembly level da Lok Sabha constituency singda election observer amasu hapnaba khanaki haina fongdokhi 2003 da pangthokraba matung 2013 da pangthokraba matung da sahi mapan gi matung da 2022 da pangthoi 2013 da pangthokraba matung da Bharat da UP gi sarkar lakpa ngamkhi marmai to na handa 2022 da pangthoi base 2024 ki Lok Sabha ki preparation tawri natana ekhoi masire ki Bharat ta kamdauna Congress ki sarkar ama lahangada ge amsu Manipur su 2024 da Congress ki sarkar ama lakada ge haibu bi pandamdani ngasi lawkhiba resolution singdu ki manungda maroina pallabada Political Affairs Committee Manipur Pradesh Congress Committee ki khwaidi ki maroiba committee haibadi Political Affairs Committee ama aikoina unanimously resolve tawre haraga ngasi ki mifam maduda madu aikoi unanimously resolve tawraga madu pass tawkhre Thangmaiban Tarungkhul-dagi contractor ni haiba Jiji Rongmai kowa myoi amana Imphal Municipal Corporation dagi thabaki namada yamlaba senfam lauthoklamle haina 9 Thangmaiban AC gi MLA KH Joykishan Singh na fongdorakli adubu Jiji Rongmai hairiba misakasi IMC gi official amatana mahakanano haiba masak khangba ngamdaba maramna Tarung Village Authority ki chairman na khulasi ki mingchat thina ba thabak tawriba myoi asi ta sengna khulasi da leibra natraga sasinabra haibadu thidokpina ba khangalakli loinana praja gi senfam kaya huran kraba Jiji Rongmai hairiba misakasi fa na ba hotna badasu mateng tawbina basu fongdoraki ngasi Jiribamgi Joint Committee on Inner Line Permit System JCILPs ki miyoi singna akhanaba pau ama fangbadagi Jiribamgi Bapuparada leiba Jiri Development Organization JDO ki office mamangda gari number AS 11DC2513 ILP invalid oiba che changpaiba miyoi punna tarataruk fagatkhre Jiribam miyamna ILP fangba numita harauba fongdok nakiba laikrabasu ILP bu chalairibra singna yengsinba watlabra haina praja miyamna Khanjai haina JDO ki President N Sadananda Maitaina fongdorakli makhata na mahakna haikibada ngasi JCILPS Jiribam branch na thengnariba Manipur State mapan gi sinmi singasi temporary permit kaklaga Tamenglong changluba miyoi singni ILP card asi numitara mangani khaktani makhoina lainingba matam fauba leiruraga ngasi laibak fabadagi aikhoina thengnakibani Jiribam District Administration amadi Jiribam Police na Fanayamna Jackson Thorang Lokhatlabasu Atopa District Singna Jackson Thorang Lokhatrabadi Jiribam Amadi Manipurda Kakliba Inner Line Permit Asi Miyamna Thawoidaba Ama Oirakani Manipurda Kakliba ILP Asi Magun Leiba Ama Oihanbiyu Haina Lengaki Pukning Chingslakli Loinana JCILPS ki convener W. Demochana Hai ILP ki valid loiraba Tamenglongdagi thoraklakpada Manipur wangmagi miyoi tarataruk thengnariba si aikhoina ILP chatnarabasu renew tawi tawde haiba thizindrabadi ILP chatnabagi kanaba laite
Manipur da lairiba check post sing nasu meeting changbiu amadi mari leinaba department nasu meeting changbiu haina phongdorakli. Manipur ki hindong punwana araw pundo kiba welcome to kiba adugum na ba airline permit system se ngasi Manipur da salai riba machinery singna lamna khaditang nataga tension ba watpara haibidi thawai da praja jing ujer bai koida aduga airline permit system gi JCLP gi laijeri bai koi committee da timati pundan ngai da phauji maramdi Kadong-kadongna ngasi akoina thengnariba JCLP giribam transna thengnadariba asigumlaba Manipur ki mapan di state ki simising ase makosi temporary permit kaga sangiba giribam dagi temporary permit kaga Tamenglong district ta khabak suru ba kanguni tarimasung makoina mafam si yoraga temporary permit halji sumagi minit para mangani khachana gadawa permit amani super permit asi par ke sangraga makoina permit asi value karinta lehendana sanarga nom asi value kanta lehendana lining ma matam ngai leruga hadi kasi mayung da halagana bnena lakpada akoina layu khawde ki thengna jarugani bado edona diri ba ki asi la gal ko matam ba inline permit asi kanta bani pas na bani permit se bani adu ta bani aibna asute matik section daurang diri ba ki administration na police department na section na wakut sara basu diri ba masula ko da sanro matunda atopa restriction da akoi state asi atopa restriction da sanction graga mafam madugi restriction na natraga pusan ni ba agency na sina matam sana renew ta da machi da lo alaga le ro da di diri ba ki permit ase hawai di oi Manipur ki permit airline permit diri ba da kai base machi em safety company mafam di yo handi ka value lai tawani Lai harau bagi laibungda mana tongningba mawongda kabui chati ki fizolda maring marangba mawongda set chariba asi meeting changbagi matam oire haina agent ACO na phongdokre ngasi palace compound da leiba kimax ki office ta pawmi singa unaba amada all Jeliangrong art and culture gi general secretary Golmai Irawat na hakibada maitai singi umang lai harau bada jagoi isai khudol katpada kabui jagoi ni di haiba set liba fizet asi koktana tangkhul gi hapa kabui jagoi sagadoriba isai da kadai dagi isai no khangdaba isai sakchinba asigumba kaya asina kabui gi masak thihalle amadi maring marang halle Thoibi jagoi da maibi gi fizet set pa yaroi khudimak asi jagoi tambiriba oja sing laibung da tariba oja sing amadi costume toriba myoi sing na jackson haningi haina phongdokhi kabui jagoi tamaga katpa matamda kabui jagoi di lauthokpa somda kabui jagoi ni di haireba aduga fizona kabui gi phi nupagi da hairage nupagi phi si ekoi selani aduga khawondna Mau gumbagi khawon mula aduga koptana muka tangkhulgi gumba mu hapakpa masi yamna maring marang ba pot amakak poi masi tawhanning de asung masi tunganna ugadaba adunga potudi kabui gi jagoi da su kabui gi isai da su adumaina maring marang ba dudi pusan birakano ba ona tragna mau gi da su maring marang bu pusan gumche ba maram di nungai roi ba jata Hirambasiga Mari Lainana Kimax ki Arts and Culture ki Secretary Laistram Sanjit na haikibada sen tanba khaki khallaga laibungda jagoi sabiganu fizet na kabui ki setlaga sariba jagoi na karamba furuk ki jagoi no khangdaba kaya ama chatharakpana furuk basel khananaba maram ama ohelli haina phongdokhi Variety program na cultural program si torumdai hek haurani haibaga alcoholic oiba pot puthoga sizinaraga guest singida natraga VIP singida sizinaraga khoi Manipur ki phajagarba machat oiba jagoi sei kala kano sibu adamani yenghanbagi mo ma chatharak pase masi yam toina thoe masi tobigano haiba jo hajani ki maski site ki maroina artist sing amadi cultural organization sing jinaju adugumba torokpa taragadi hotel sing natraga any function mafam amada dugumba thodok si tholakpa taragadi khudakta akhoi adugumba se tobigano haina thingba thambiu loinana maduda yadaba tholagadi ki maski pau pibiu natraga leba mayam da pau pibiu Manipur Sarkar na ain
lam khopchinduna ain gi mayukta yum amadi dukan sajinba sing thugaibagi khongthang paikhatlikliba asigi sarukama oina ngasi mayang Imphal SDC gi team amana segmaizing da ain gi wangmada yum amadi dukan chingba sajiliba mafam sing takthokre nakalamarom da moirang lamkhai gi lambi gi maning thangba sarukamadi moirang kaithel chakhibagi yet thangba lambi gi nakal lam khopchinduna saramba dukan sing ngasi SDO Bisnupurna achoba thodang lauduna takhaibagi tabak chathakre ayuki pung 12 tabadagi hauna moirang lamkhai gi Churachandpur chatkiba lambi gi maning thangba amadi moirang kaithel chatkiba yaba lambi gi yet tangbada saba dukan nifurom police na ngak senduna takthokpagi thabak chathaki Jeliangrong United Front JTUF na ngasi thadorokpa cherol amagi matung ina Jeliangrong area da development giving da government ki agency department company natraga individual singna umang wangmang amadi mahausagi oiba potlam sing asi manghan takhalle hairi cherol asigi makhatana taraduna mapu amadi stakeholder singi ayapa yaudana lam kaya ama amang ata thohanba development amadi business activity ki mingda turel khongban kolaktuna nung lengoi kothokpana mahusa amadi khusemgi oiba amang ata kaya ama thokalakli loinana yamlaba law uba yaba jaga khundaduna leiriba mafam kaya ama sumang tahalakli haina phongdokladuna Jeliangronggi praja singna sa uchek sing waina handuna sanaba sina tanglaba sa uchek sing asi mangtharakpagi machak amasu oirakli mioibana chatharakliba thabak thauram sing asina mahusagi khalasi kaithahali maramaduna matam chana seksin hauba mathok tai loinana khunja singna isingda mahu chenba potlam sing bleaching powder amadi electric current season aduna nga fabagi thabak asi tawbidana basu khangalakli JTUF ki matung inna Jeliangrong area da Jiribamdagi Imphal fauba sariba Trans Asian Railway amadi National Highway mega project sing asidagi thadorakpa chemical singna turel amadi ithai lekhong sing asi mosin handuna mioibagi hakchangda soknaba amadi laina kaya polaknaba machak ohelle Maramasina mahusagi kusemda amadi hakchangda sokhangadaba thawong sing asi khudaktagi lepnaba JTUF na khangalakli JTUF na thadorokpa cherol asida state amadi central government ki project sing taramna oi adubu Jeliangrong area da thabak suriba company amadi agency khuding makna quality maintain dogodabani loinana nung lengoi lauba matamda mafam adugi khunja singda pifam thokpa tax piribra haibadusu yengsilagani amadi company amasung agency singna Jeliangrong area da thabak suba matamda front asidagi mangjong nana ayaba laugadabani hainasu cherol asna palli matang asta break amatang longminasi break ki matung da taram okchari Tekjam Health and Wellness Center na sinduna Village Health Sanitation and Nutrition Day ngasi Tekjam Leibung Lekai ki Community Hall da pangthokre tharamadu da ANC and PMMVY ki registration screening sanitary pad NCD hidak langthak amadi family planning ki potlam sing yan thopaga loinana tin kang na sandokpa laina sing khutsa hambagi niti niyom amadi mirol lingai matamda thengnagadaba khudong thigadaba sing adu
khangdoknabagi miyamda awareness piki. Manipur Students Federation MSF na haukiba ing kumja lising ani tara nipanda akoibagi fibam ngak senaba amati mahosagi leijariba khalbu tumgi mirolgi damak sohandana thamnabagi wakhalonda Federation asina sanghalasi Manipur campaign hodokhi. Hairiba sanghalasi Manipur campaign asi makhada mahairoi loop asina ngasi fauba mafam kayada chatuna yengsinba mahailoisang singi campus ta u chara thaba amadi makhong sombiduna lakli loinana campaign asigi saruk ama oina kaubur chingdol da upambi lising chahi khudingi thaduna lakli chatliba chahi asigi su ngasi campaign asigi makhada MSF head office ki liching makhada Imphal East District Committee amadi Imphal West District Committee ga punna khusamnaduna Imphal gi mafam singda school college amadi atai mahiloisang singi campus ta u chara thaba upambi singi makhong sombiba amadi sengdokpagi thoram pangthokre. Loinana Federation asiki MSF Thobal District Committee amadi Bisnupur District Committee ki oina mafam duna konba mahiloisang singi campus manungda uhai panba upambi sing thaba campus ki akoiba sengdokpa na chingbasu tauki haina MSF headquarter ki Environment and Ecology Affairs Secretary Mayang Langba Malengwanba na thadorokpa cherol amana hairi. Haryana da pangthokadoriba ahum suba Khelo India lisingani kunmathoi youth camp Panchkula Haryana gidamak Manipur dagi thangta ulunabagi damak Mitai Indigenous Thangta and Cultural Institute MITTA CI Kongba Khetalekai gi thangta sanaroi mutum herojit na luchingba sanaroi mihut tarani thoina saba team ama Manipur gi thangta gidamak mahut sinduna ahum suba Khelo India lisingani kunmathoi opening ceremony gidamak thangta unabagi damak Manipur thadokre haina institute asigi secretary na thadorokpa chirol amana haidi. Solo worker Manikanta Mutumda Joint Coordination Committee on Wildlife and Biodiversity na handak chahi ki oina Green Warrior haiba mingthon piduna ikai kumna utkre. Ningsing bayai Manikanta Mutum haukiba chahi ki September gi tang tara dagi November gi tang tara fauba tha ani chufna khong na Manipur dagi Assam fauba chatuna We for You Foundation Manipur na sponsor tawduna Langthabal Kendra gi MLA Karam Siam na lam thaduna u chara pambi lising ama thakibata natana tharamkiba u chara singadu gi khongun liriba misak amakhak suni Maha Manipur Mitai Nong Sagi Mingthon amadi National Appreciation Certificate su fangkraba misakni. Lamgi pata semdok sadokpada chenaba miyoi ama Thobal Police ta changjarakle aduga miyoi amana Imphal West District Police na fari hari Thobal District Manung Chanba Chaubo Village ki map semdok laga lana pata pisalambagi thogdokta Thobal Police ta changjaraklaba miyoi adudi Lilong Santipur dagi thiam nipamacha chahi humfumanga apokpa laikidraba thiam thambango kawi Revenues Department ta Supervisor Kanungo oina thabak torambagi pothakraba miyoi ni aduga Imphal West District Police ta faraba miyoi aduna Thobal Kiam Sifai dagi Okram Munal chahi humfunipan apokpa laikidraba Okram Chauba kawi Revenues Department ta Mandal oina thabak torambadagi pothakraba miyoi ni Hauzik Thobal Police na makoi ani Thobal Police Station da amadi Imphal Police Station da makata na wahong pahong chathari hari International Human Rights Association IHRA ki President Dr. Mark T. Haukip Kudaktagi terminate Tauri Haina Loop Asigi Founder President Dr. David Ras na Thadorapa Cherol Aman Hairi Institution Asi Educated Amasung Prudential Qualified Oibaga Loinana Indian Constitution na piba Human Rights Singhandu ngak na chatnaba hotnaba Loop Amani Association Asina Rule of Law ngak na bagi value sing adu khagdamak sawatli amadi Loop Asina Judicial Process Amasung Rule of Law ikai kumnaba hairaduna Dr. Mark T. Haukip pu kudaktagi association asagi lauthokle haina cherol aduna makhatari Mahaki isu sing transaction activity operation work representation service na chingba sing adu mahaki daitani association asiga mari amata laina de haina hairi Hauzik NREGS job card holder singi khusuman lana lauthokibagi wathokta hakthengna chenabi Fumlo Gram Panchayat Ward number 1 gi ward member oidivi Fumlo Mamang lekai degi
Ward Member Ahanthem Bizeta Chahi Nifunitoi Mapuroiba A Ibomcha Masa Fadanaba Session Judge Imphal West ki pre-arrest bail Lauramle Asigumba Thaudok Asida Hakting Nana Generamba Fumlo GP ki Ward Number 7 ki Ward Member Salam Radesham Chahi Nifunipan Apopale Kidraba Ibo Choba Koba Loitang Kunau Mayai Lekai Deki Anti-Corruption Police na Mayumdagi Faki Loinana Mahaki Matakta under Section N13 Clause 2 RW 13(1) Clause APCA ki makada FIR Lokotuna Fumlo GP ki oina Tabak Sukiba Job Cards Taruki Kusuman Lana Lokokibagi Maralda Numitara Mangani Judicial Custody Pikibani Adubu Ahanthem Bizetadi Masa Fadanaba Mangjong Session Judge Imphal West ki pre-arrest bail Lautoklaga Mangre Hari June 1 dagi Jiribam gi Hilgata Community Hall da Sorok Atingbi Youth Club Jiribam SAYC na Sinduna Sanaba Hokiba El Rohini Kumar Roy Memorial Trophy ki damakta 5th North East Jiribam Mix Kang Tournament ki ngasigi match da United 7 Star Amadi Laisem Club na sanaki ngasigi sanabadu da United 7 Star na toss ngamduna Mikey Khanki aduga Laisem Club na Kang Kapa Hoki Apiba Matamda United 7 Club na Laisem Club po Panjol Taramari Tarada Maithiba Piki ngasigi match asigi damak M Binoy na referee oiki hayeng na Panjol Club ka Laisem Club ka sanagani tournament asi Bidyanagar da leiba El Ranjit Kumar Singh na mahaki laikitraba mapabunggi maming da katpa trophy ni Aroibada Maroiba pa Omahana Ihau Taudrabadi Taroi Haiba Lairabadi Sarkar gi Mathakta UCM na Ihau Haugani Haina UCM na Fongdorakli Amadi Chief Minister N Biren Singh na Anirak Suba Oina Manipur gi Chief Minister Oirakpada Harawa Fongdokpa Oina Taramna Okpagi Thorama Mangasi Pangthokre Matang asda pungnipan makhagi poni news update loisanjare yengbiriba myam punamagpu amukahana khurumjari